Hello. Kaitarmina. Tabak lorakpagi sum leiramani. Andakta kaigino. SMS so phone sum ta tawraktre. Yamna chilabra. Aina nafamda call message game haraktabagi maram khamfam tokpra kale. We. Nangna maram haidana aina karamna khangani. Hoi, nangbudi thamoi sengna nungsirubana ichil sina athiba wahya hairaga jaibasu ngamdre. Aduna aigi iyong itongna nafamdagi laptop ningle takpani. Abe. Nangai bata sheni kawba ngamladra. Ha. Nangamladra ba. Kawba ngamloi haiduna bu lamlanbi amaga panthong yokraba nangbu. Aiga karam loina gani. Aigi oiba yaroidaba nangbu kawba tamlage. Daton. Nanga asum loina raga lairadi. Mina ise ikai khangdabini haina kini. Mina ise tin sina kini. Aisu thamoi ama palubana ikai ba khangi. Abe. Nangi tamoidumagna adu yona khalabra. Tasengna tamoiduna kawba ngamladra. Ngasidagi nafamda paw amuk khana phawraklaroi. Nangsu aibu kawba tamlo. Aigonda paw phawbirakano. Daton ai nangbu kawba tamlage. Ai kawba tamlage.